हंदकी इलेक्शन असिदा अमेरिका दा डोनाल्ड ट्रम्प न फंखरबगी मतुंगदा हौजिक डोनाल्ड ट्रम्प लाक्लनी अदुगा हौजिक वर्ल्डवाइड ओइरिबा वार से रशिया यूक्रेन की वार लई अमरोम मिडल ईस्ट की वार लई ईरान अमदी इस्राएल की टेंशन लई मसी पुनमक असिदा ट्रम्प असे लाक्लबगी मतुंगदा इक्वेशन अमा हाना चथरंबा अदगी खरा चेंज ओइबा इक्वेशन मा ओइरकपगी मोंग लाक्ली हाइना न्यूज सिंगना मेंशन तौरी स्पेशली न्यूज नेशन दस मसी वफम से हाइरी अदुगा करिगुम कमला हैरिस ना विनर ओइरम तारगदी बाइडेन ना चथरकपा पुथरकपा पुनमक सिस्टम अदुदा स्ट्रेटेजी पुनमक तुदा मकोई वर्ल्ड अफेयर से थरमगदबनी अदुबो हुजिक नौना ट्रम्प लाक्लबनी ना समथिंग चेंज ओइबकी मोंग लाक्ले हुजिक लाकदब मतम सिदा सीन से समथिंग चेंज ओइरप मोंगनी ट्रम्प ना इलेक्शन असे तौरनी हाइना होतरकपदगी कैंपेन तौरकपदगी महाकना स्टेज के अता वफम हाइक्रे मदि करिगुंबा आइना प्रेसिडेंट ओइरकपतारती रशियामदि यूक्रेन के मरकता चथरिबा वार असे थिंगनी मसी तोखनबा होतननी सीजफायर पुरकनबा शांतिदा पुरकनबा होतनरकनी हाइबो वफम से महाकना कयारक हाइख्रबनी अदुना करिगुंबा रशियामदि यूक्रेन की वार असे कोमथाख्रबा नेमथाख्रबा नत्रगा वार असे यूक्रेन अमदी रशिया की मरकता तौरिबा हौजिक चथरिबा असिदगी लेवल से डाउन ओइख्रदी रशिया की प्रेसिडेंट की ओइनसु खरदि कोमलगनी अदुगा यूक्रेन की करी ओइनि दिखंगदे अमरोम दना अदुबु मसिगी वखलोन से ट्रम्प की मसिगी वखलोन से ईरान दनते ईरान ददी माक की टेंशन से यामी अदुगा ईरान दा ट्रम्प के असाव लई हाइसिनी मांगोंदा अटैक तौसे ईरान न तौबनी काइना सुमाकना खलहन बयाउकी खनबसु याउकी असिगुम वाखर ले अदुना माक के वखन रशिया मदि यूक्रेन की लैरिसिगा ईरान मदि इस्राएल की सिगा खरा खेतनै अदुना ट्रम्प न लाक्लगसु ईरान अमदी इस्राएल की मरकता मखोई की टेंशन से अमुक हेन्ना हेंकतखिबगी मवोंग अमा लई हाइरी अदुना ट्रम्प लाक्लब मतुंगदा हौजिक इस्राएल दा ईरान की अगेंस्ट स्पेशली ईरान की अगेंस्ट इस्राएल दा अमुक हेन्ना मार्क ना जेक पी की बगी चांस लई हाइनरी मीडिया रिपोर्ट्सिंग की मतुंगिना अदुगा मसीगी ममांगदा ट्रम्प लाक्ट्रिंग ममांगदा ट्रम्प इलेक्शन से कन्ना होनरके तंजासिदा ईरान ना इस्राएल दा अटैक तौखी अमती मखोई की पावर से उतखी अदुगा मखोई की कई लई हाइबसिगी ट्रेलर अमा समथिंग उतखरगा मखोय से स्ट्रांगनी अमसुंग कियू हाइबसे खरा हाइहनिंग बमा उतखरबने ट्रम्प नमा की इलेक्शन कैंपेन के मतम सिदा गाजा दा चथरिबा वार असे मसिगी मतंग सुमाकना कयारक मेंशन तौकी अदुबु ईरान अमती ट्रम्प की मरकतदी येकनबा अमती लुनबदी लेते येकनबा लई मखोय से यानते ईरान अमती ट्रम्प सु यानते अदुना ईरान हुजिक ट्रम्प लागलगसु मखोयदा की बथुपा मा मदुदी ट्रम्प की साइड तगी हुजिक लागले अदुगा ट्रम्प न तौरकनी हाइबगी अकीब तुजुंगबमा हौजिक ईरान द फाउदिसिन अदुगा ईरान रिसेंटली इस्राएल द याम चौब अटैक अम तौगनी हाइबगी केहनबमा थ्रेटेन अमसु तौरक्रे ट्रम्प ngамलबि मतुंगी वारिनि हरिसे ईरान की मुख्य की IRGC की डिप्टी चीफ फदावी कवी महाक हाई की मदुदी अखोई इस्राएल दे अटैक तौगनी अमसुंग इस्राएल ना अखोई का थेंगनबगी तमकता मखोई दा अदुग याम पावर लेबनते अदुगुंबा पोचै लेबनते अखोई दा लेब सिगुम ना हाइदना अदुना इस्राएल अखोइना पिरकदोरिबा रेस्पॉन्स नहन मखोइना अखोइदा अटैक तौरखिबदो मदुगी रेस्पॉन्स गाइगदबनी गाइफम थोकी अमसुंगा अखोइगी डिपोदा इस्राएल के थेंगलबगी तमकता अखोइ मतिक चाब सफिशिएंट वेपन्स खुदरु खुदलाई पुरमक लैसिने मसिगा लोइनना ईरान ना मसिमसु हाइख्रे मदुदी अखोइना मी मरी इस्राएल की तमकते स्पाई की थबक तोरंबा मी मरी ईरान की अखोइगी नॉर्थ वेस्ट थंगबा प्रोविंस दा लेबा कोर्ट अमन ना मखोई मरी बु हाथ पगी चैराक पीख्रबनी हाइबो वफम सु ईरान हाइख्रे मसिने क्लियर ताकली मदुदी ईरान ट्रम्प असे हुजिक ngamdana लाक्लबा प्रेसिडेंट ओइदौरे हाबसे खंगलबि मतुंगदा मखोय ना हेना हुजिक अमुकेना साथीबा मति अकनकन बवा हाइबा हौख्रे अमरोमदा अमेरिका की मखोई गवर्नमेंट रूल मतुंगिना ट्रम्प से हुजिक इलेक्शन ngamle प्रेसिडेंट ओइरनी हाइब खंगले अदुबु मखोई की रूल की मतुंग इन्ना ट्रम्प ना प्रेसिडेंट की सीट फमदोरिसे थबक थौरम अमम पाइदोरिसे मथंग चही की जनवरी थादगनी मसिगी मरक असे बाइडेन की प्रशासन मा की शासन चथगनी अदुना ईरान पामिसे इस्राएल दे अटैक अम तौरगा मखोई पावर्स अमुकन उत्पा अदुगा ट्रम्प न खनखिदरवा मदुदी अमेरिका अमदी इस्राएल पुल्लगा मखोई से याम स्ट्रांग ओइरे अमसुंग ईरान न कोई कैसु नते हाइबसे मसी मंग ओइना मंगबिगनु मसी ओइना खनबिगनु हाइबसे खंगन बगी दमगनी सिने
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯐꯥꯁ ꯑꯣꯛꯇꯣꯕꯔꯗ ꯏꯔꯥꯟꯅꯅꯤ ꯏꯁ꯭ꯔꯥꯏꯜꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯁꯦ 200 or near about 180 ꯔꯤꯄꯣꯔꯠ ꯑꯃꯅ 200 ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯊꯥꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯀꯨꯏꯅ ꯏꯁ꯭ꯔꯥꯏꯜ ꯑꯁꯦ ꯈꯟꯅꯔꯕ ꯇꯨꯡꯗ ꯏꯔꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤꯕꯅꯤ 26 ꯑꯣꯛꯇꯣꯕꯔꯗ ꯍꯧꯖꯤꯛꯀꯤ ꯄꯣꯖꯤꯁꯟꯗ ꯇ꯭ꯔꯝꯞ ꯂꯥꯛꯂꯒꯁꯨ ꯏꯔꯥꯟ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯗ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯇꯧꯔꯤ ꯑꯗꯨꯒ ꯏꯁ꯭ꯔꯥꯏꯜꯗ ꯑꯦꯇꯦꯛꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯂꯧꯈꯠꯂꯤꯁꯤꯅꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏ ꯃꯗꯨꯗ ꯌꯨꯁ ꯇꯧꯔꯛꯈꯤꯕ ꯐꯥꯁ ꯑꯣꯛꯇꯣꯕꯔꯗ ꯏꯔꯥꯟꯅ ꯏꯁ꯭ꯔꯥꯏꯜꯗ ꯌꯨꯁ ꯇꯧꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯃꯗꯒꯤ ꯍꯟꯗꯛ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯃꯗꯤ ꯌꯨꯁ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠꯅꯁꯨ ꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠꯀꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯁꯨꯝꯅ ꯍꯦꯛꯇ ꯏꯁꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯄꯣꯁꯠ ꯄꯥꯏꯕ ꯃꯤꯁꯤꯡꯒ ꯀꯅꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯏꯔꯛꯈꯤꯕꯅꯤ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯧꯔꯤ ꯏꯁ꯭ꯔꯥꯏꯜꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤꯗꯃꯛ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯇꯨꯅ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠꯁꯤꯅ ꯐꯣꯡꯂꯛꯈꯤꯕꯅꯤ ꯔꯤꯌꯦꯂꯤ ꯏꯔꯥꯟ ꯑꯁꯦ ꯃꯈꯣꯏ ꯑꯦꯇꯦꯛꯀꯤꯗꯃꯛꯇ ꯃꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯂꯧꯔꯤ ꯑꯗꯨꯒ ꯏꯁ꯭ꯔꯥꯏꯜ ꯃꯅꯨꯡꯗꯁꯨ ꯏꯔꯥꯟꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯈꯕꯔ ꯑꯃ ꯃꯈꯣꯏꯗ ꯐꯪꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯩꯔꯛꯁꯤꯗ ꯉꯔꯥꯡ ꯇꯧꯅꯉꯩ ꯆꯩꯔꯛꯁꯤꯗ ꯏꯁ꯭ꯔꯥꯏꯜꯁꯨ ꯃꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯅꯤ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯏꯚꯦꯟ F-15 ꯄ꯭ꯂꯦꯟ 12 ꯐꯥꯎꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯀꯇꯔꯗ ꯐꯥꯎꯗ ꯕꯣꯝꯕꯔ ꯄ꯭ꯂꯦꯟ 6 ꯂꯩ ꯀꯥꯏꯅꯁꯨ ꯍꯥꯏꯅꯈ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯆꯩꯔꯛꯁꯤꯗ ꯃꯈꯣꯏꯒꯤ ꯌꯣꯕ ꯒꯂꯦꯟꯠ ꯗꯤꯐꯦꯟꯁꯀꯤ ꯆꯥꯎꯔꯕ ꯃꯤꯅꯤꯁꯇꯔ ꯑꯁꯦ ꯏꯁ꯭ꯔꯥꯏꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯇꯟꯌꯥꯍꯨꯅ ꯃꯍꯥꯛ ꯑꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯣꯕ ꯒꯂꯦꯟꯠ ꯀꯨꯝꯅ ꯍꯩꯁꯤꯡꯗꯕ ꯑꯃꯅꯤ ꯄꯣꯁꯇ ꯍꯥꯞꯈ꯭ꯔꯤꯁꯦ ꯌꯣꯕ ꯒꯂꯦꯟꯠꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏ ꯅꯦꯇꯟꯌꯥꯍꯨꯅ ꯄꯥꯝꯃꯤꯁꯦ ꯐ꯭ꯔꯤ ꯍꯦꯟ ꯑꯣꯏꯕ ꯃꯥꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯜ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯜꯂꯣꯡ ꯑꯃꯅꯤ ꯄꯣ ꯑꯃꯅꯤꯁꯨ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯂꯩ ꯍꯥꯏꯔꯗꯅ ꯇꯧꯔꯛꯂꯕꯁꯨ ꯃꯈꯣꯏ ꯏꯔꯥꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯅꯠꯇꯦ ꯇꯧꯔꯛꯀꯗꯧꯔꯤꯁꯦ ꯏꯔꯥꯛꯇꯒꯤ ꯑꯗꯨꯒ ꯏꯔꯥꯛꯇ ꯃꯈꯣꯏꯒꯤ ꯃꯤꯂꯤꯁꯤꯌꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯏꯔꯥꯟꯒꯤ ꯈꯨꯠꯇꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯏꯔꯥꯛꯁꯦ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯄꯥꯜꯂꯝꯃꯤ ꯁꯗꯥꯝ ꯍꯨꯁꯦꯟ ꯄꯥꯟꯕ ꯃꯇꯝꯗꯨꯗ ꯏꯔꯥꯟꯁꯦ ꯊꯣꯏꯅ ꯌꯥꯅꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯔꯥꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯦ ꯏꯔꯥꯟꯒꯤ ꯈꯨꯠꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤꯅꯤ ꯇꯧꯍꯜꯂꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯗꯨꯗꯤ ꯏꯔꯥꯛꯇꯒꯤ ꯏꯁ꯭ꯔꯥꯏꯜꯗ ꯑꯦꯇꯦꯛ ꯇꯧꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯁꯥꯏꯜ ꯑꯣꯏꯒꯦꯔꯥ ꯕꯣꯝ ꯇꯣꯞ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯃꯊꯧ ꯇꯥꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯔꯥꯛꯇ ꯌꯧꯍꯟꯈ꯭ꯔꯦ ꯁꯤꯅꯤ ꯑꯃꯔꯣꯝꯗ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯠꯄ ꯑꯦꯖꯦꯟꯁꯤ ꯂꯩꯔꯗꯨꯅ ꯃꯈꯣꯏ ꯑꯁꯤꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯆꯨꯝꯃꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯁꯥꯏꯠꯇꯒꯤ ꯏꯔꯥꯛꯇꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯧꯍꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯔꯥꯟꯗ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯧꯍꯟꯒꯅꯨ ꯅꯈꯣꯏ ꯇꯤꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯇꯧꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯈꯨꯂꯪ ꯂꯃꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯁ꯭ꯋꯥꯏꯗ ꯃꯦꯟꯁꯟ ꯇꯧꯕ ꯌꯥꯕ ꯄꯣꯏꯟꯠ ꯑꯃꯅ ꯅꯍꯥꯟ ꯏꯁ꯭ꯔꯥꯏꯜꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯃꯁꯤꯗ ꯏꯌꯔ ꯁ꯭ꯄꯦꯁ ꯌꯨꯁ ꯇꯧꯈꯤ ꯏꯔꯥꯛꯀꯤ ꯏꯁ꯭ꯔꯥꯏꯜꯅ ꯃꯗꯨꯁꯨ ꯄꯔꯃꯤꯁꯟ ꯌꯥꯎꯗꯕꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯗ ꯏꯔꯥꯛꯅ ꯊꯥꯡꯒꯠꯈꯤ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯒꯤ ꯋꯥꯕꯨ ꯏꯁ꯭ꯔꯥꯏꯜꯅ ꯌꯥꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯊꯕꯛ ꯑꯆꯧꯕ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯔꯥꯏꯜꯅ ꯃꯈꯣꯏꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯌꯨꯁ ꯇꯧꯈꯤ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯔꯥꯟ ꯑꯃꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯌꯦꯛꯅꯕꯁꯦ ꯍꯜꯂꯣꯏꯗꯧꯔꯤ ꯇ꯭ꯔꯝꯞꯇꯤ ꯑꯣꯜꯔꯦꯗꯤ ꯏꯔꯥꯟꯒ ꯌꯥꯅꯗꯦ ꯑꯗꯨꯅ ꯇ꯭ꯔꯝꯞꯇ ꯅꯠꯇꯦ ꯏꯟꯇꯤꯌꯔ ꯑꯃꯦꯔꯤꯀꯥꯒ ꯏꯔꯥꯟꯒ ꯌꯥꯅꯗꯦ ꯏꯔꯥꯟꯒ ꯑꯃꯦꯔꯤꯀꯥꯒ ꯌꯥꯅꯔꯛꯇꯕꯁꯦ ꯃꯈꯣꯏ ꯏꯔꯥꯟꯗ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯈꯣꯃꯩꯅꯤ ꯑꯍꯥꯟꯕꯒꯤ ꯈꯣꯃꯩꯅꯤꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟ ꯃꯈꯣꯏꯒꯤ ꯄꯥꯋꯔꯁꯦ ꯎꯠꯄ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯂꯧꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯑꯀꯛꯅꯕ ꯇꯪꯗꯥꯡꯅꯕꯗꯤ ꯈꯪꯗ꯭ꯔꯤꯗ